May 3, 2023ꯒꯤ ꯃꯇꯨꯡꯗ NH-37ꯗ ꯖꯤꯔꯤꯕꯥꯝ ꯆꯠꯄ ꯑꯍꯥꯟꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯅ ꯑꯣꯏꯔꯦ꯫ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯑꯃꯠꯇꯅ ꯁꯥꯡꯂꯕ ꯂꯝꯕꯤꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯇ꯭ꯔꯦ ꯃꯤꯇꯩ ꯀꯨꯀꯤ ꯄꯥꯏꯇꯦ ꯑꯃꯁꯨꯡ ꯃꯥꯔꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯖꯣꯅ ꯀꯣꯟꯁꯤꯟꯕ ꯆꯤꯡꯒꯤ ꯐꯨꯔꯨꯞ ꯃꯆꯥꯁꯤꯡꯅ ꯃꯅꯤꯄꯨꯔꯗꯒꯤ ꯃꯈꯣꯏꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯒꯤ ꯄꯋꯥꯔ ꯌꯥꯎꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ May 3, 2023ꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯇꯝꯊꯤꯔꯕ ꯂꯥꯟꯒꯤ ꯋꯥꯔꯣꯏꯁꯤꯟ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯨꯔꯛꯇ꯭ꯔꯕꯁꯨ ꯂꯥꯟ ꯑꯁꯤ ꯍꯧꯔꯛꯈꯤꯕꯗꯒꯤ ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 210 ꯂꯥꯞꯂꯤꯕ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ NH-37ꯗ ꯆꯠꯄ ꯑꯍꯥꯟꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯑꯣꯏꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯂꯩꯉꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯇ ꯆꯪꯗꯨꯅ ꯑꯥꯎꯠꯄꯣꯁꯠ ꯑꯁꯤꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯣꯡꯃꯩ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯂꯩꯕ ꯔꯣꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔ RNCMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈꯤ꯫ ꯀꯥꯎꯟꯁꯤꯜ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯉꯥꯏꯅꯔꯤꯕ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯏꯟꯇꯔꯤꯝ ꯑꯣꯔꯗꯔ ꯑꯃ ꯄꯤꯈ꯭ꯔꯕ ꯐꯥꯎꯕꯗ ꯀꯥꯏꯐꯨꯗꯥꯏ ꯔꯤꯖꯔꯚ ꯐꯣꯔꯦꯁꯠ ꯑꯦꯛꯁꯇꯦꯟꯁꯟꯕꯨ ꯖꯤꯔꯤ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟꯒꯤ ꯃꯈꯥꯗ ꯊꯝꯂꯤꯕ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯍꯟꯐꯝ ꯊꯣꯛꯏ ꯍꯥꯏꯔꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯖꯈꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 371(c)ꯅ ꯄꯤꯕ ꯂꯝꯒꯤ ꯔꯥꯏꯠ ꯇꯨ ꯑꯣꯅꯔꯁꯤꯞ ꯑꯦꯟꯗ ꯄꯣꯖꯤꯁꯟ ꯑꯃꯁꯨꯡ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯕ ꯆꯤꯡꯒꯤ ꯃꯤꯌꯥꯝꯒꯤ ꯔꯤꯁꯣꯔꯁꯦꯁꯁꯤꯡꯒꯤ ꯃꯥꯌꯣꯛꯇꯅꯤ ꯍꯥꯏꯔꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯆꯠꯊꯔꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯛꯂꯣꯏ ꯑꯃꯁꯨꯡ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡꯒ ꯇꯥꯟꯅꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯌꯧꯕꯒ ꯃꯐꯝ ꯑꯁꯤꯒꯤ ꯅꯤꯡꯁꯤꯡꯈꯨꯜꯗ ꯂꯩꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯆꯪꯗꯨꯅ ꯃꯁꯤꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯈꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯀ꯭ꯋꯥꯔꯇꯔꯁꯤꯡ ꯅꯣꯡ ꯌꯨꯗꯨꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯤꯕ ꯑꯁꯤ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯦꯝꯖꯤꯟꯕ ꯍꯧꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ CMOꯗ ꯄꯤꯔꯛꯈꯤ꯫ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯂꯤꯄꯨꯔ ꯅꯥꯒꯥ ꯚꯤꯂꯦꯖꯗ ꯖꯤꯔꯤꯕꯥꯝꯗ ꯈꯨꯟꯗꯥꯕ ꯃꯤꯇꯩ ꯃꯤꯑꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯒꯤ IDPꯁꯤꯡꯒ ꯄꯨꯟꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯁꯤꯗ IDPꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯁꯨꯡ ꯑꯋꯥꯕꯁꯤꯡ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯈꯤ꯫ IDP ꯃꯤꯇꯩ ꯅꯨꯄꯤ ꯑꯃꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕꯗ ꯑꯀꯤꯕ ꯐꯥꯎꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯥꯔꯒꯤ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯤꯃꯆꯥ ꯑꯃꯅ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯁꯣꯠꯊꯔꯕ ꯐꯨꯔꯨꯞꯁꯤꯡꯒꯤꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯩ ꯍꯥꯏꯅꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗꯨꯅ ꯔꯨꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯦꯟꯗ ꯄꯟꯆꯥꯌꯇꯤ ꯔꯥꯖꯀꯤ ꯊꯕꯛ ꯄꯨꯔꯤꯉꯩꯗ ꯂꯣꯏꯁꯪ ꯑꯁꯤꯒꯤ ꯁ꯭ꯇꯥꯐ 42 ꯂꯧꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯃꯅꯨꯡ ꯃꯄꯥꯟ ꯐꯥꯎꯅ ꯎꯍꯟꯕ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯇꯦꯁꯠ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯂꯤꯈꯤ꯫ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯨꯀꯤ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅꯗꯤ ꯖꯤꯔꯤꯕꯥꯝꯗ ꯂꯩꯕ ꯃꯦꯖꯣꯔꯤꯇꯤ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯄꯨꯛꯆꯦꯜ ꯆꯥꯎꯏ ꯍꯥꯏꯔꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯅꯕ ꯊꯕꯛ ꯂꯧꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯑꯃꯁꯨꯡ ꯃꯍꯥꯛꯁꯨ ꯃꯁꯤꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯈꯤ꯫ ꯄꯥꯏꯇꯦꯒꯤ ꯈꯨꯟꯖꯥ ꯑꯃꯅꯁꯨ ꯂꯩꯉꯥꯛ ꯑꯁꯤꯅ ꯏꯪ ꯇꯞꯄ ꯍꯜꯂꯛꯅꯕ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤꯡ ꯃꯈꯥ ꯇꯥꯅ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯖꯤꯔꯤꯕꯥꯝꯒꯤ ꯃꯤꯇꯩꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅꯁꯨ ꯏꯪ ꯇꯞꯄ ꯍꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯈꯤ꯫ IDPꯁꯤꯡꯒꯤ ꯋꯥꯐꯝꯁꯤꯡ ꯇꯥꯔꯕ ꯃꯇꯨꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯑꯩꯍꯥꯛꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯍꯟꯕ ꯉꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯑꯉꯝꯕ ꯃꯑꯣꯡꯗ ꯅꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯈꯤꯒꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯄꯥꯝꯂꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅꯁꯨ IDPꯁꯤꯡꯒꯤ ꯑꯅꯧꯕ ꯌꯨꯝꯁꯤꯡ ꯁꯥꯅꯕ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯤ ꯍꯥꯏꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ MLAꯁꯤꯡ ꯗꯥꯛꯇꯔ S. ꯔꯟꯖꯟ, H. ꯗꯤꯡꯒꯣ, ꯁꯩꯈ ꯅꯨꯔ ꯍꯁꯟ, S. ꯀꯨꯟꯖꯀꯦꯁꯣꯔ, M. D. ꯑꯁꯐꯨꯗꯤꯟ, L. ꯔꯥꯃꯦꯁꯣꯔ, K. ꯔꯣꯕꯤꯟꯗ꯭ꯔꯣ ꯑꯃꯁꯨꯡ T. ꯔꯣꯕꯤꯟꯗ꯭ꯔꯣꯁꯨ ꯂꯣꯏꯅꯈꯤꯕꯒ ꯂꯣꯏꯅꯅ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ A. ꯁꯔꯗꯥꯁꯨ ꯌꯥꯎꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2024ꯒꯤ ꯖꯨꯟ ꯊꯥꯗ ꯃꯇꯝ ꯑꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ NH-37 ꯄꯔꯤꯡꯗ ꯖꯤꯔꯤꯕꯥꯝ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯑꯦꯗꯚꯥꯟꯁ ꯑꯦꯁꯀꯣꯔꯠ ꯄꯥꯔꯇꯤ ꯍꯥꯟꯅ ꯊꯥꯔꯨꯕꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯅ ꯀꯣꯜꯂꯤꯕ ꯍꯥꯏꯋꯦ ꯄꯔꯤꯡ ꯑꯁꯤꯗ ꯂꯩꯕ ꯀꯣꯠꯂꯦꯟ ꯃꯅꯥꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯦꯝꯕꯨꯁ ꯇꯧꯔꯛꯄꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯇꯣꯛꯊꯣꯛꯇꯨꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯈꯤꯗꯕꯅꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯂꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯂꯨꯆꯤꯡꯕ MLA ꯈꯔ ꯑꯃꯁꯨꯡ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯥꯎꯕ ꯇꯤꯝ ꯑꯃꯅ ꯖꯤꯔꯤꯕꯥꯝꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯤꯇꯥꯟ PSꯀꯤ ꯖꯨꯔꯤꯁꯗꯤꯛꯁꯟ ꯃꯅꯨꯡ ꯆꯜꯂꯤꯕ ꯁꯣꯡꯃꯨꯟ ꯀꯨꯀꯤ ꯈꯨꯜꯒ ꯊꯪꯅꯅ ꯂꯩꯕ ꯁꯤꯅꯥ ꯀꯩꯊꯦꯜ ꯈꯨꯜ ꯇꯝꯅ ꯅꯣꯡꯃꯩ ꯃꯔꯨ 3-4 ꯀꯥꯞꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯄꯨꯂꯤꯁꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯈꯤꯕ ꯃꯐꯝꯗ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯐꯥ ꯃꯤꯄꯨꯟ ꯂꯩꯈꯤꯗꯦ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯁꯤꯅꯥ ꯀꯩꯊꯦꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯗꯦ꯫ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯅꯣꯔꯃꯦꯜꯁꯤ ꯄꯨꯔꯛꯂꯒ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄꯤꯌꯨ ꯏꯕꯣꯕꯤ
Leibak sinba thungna chathagadauriba census ki thabak Manipurgi oinadi lanjinariba IDP singbu masa masagi mayumda hanjil handuna mapung faba normalcy puraklaba matungda chathabiyu haina Congress na demand tawragli ngase Imphal gi Congress bhavan na pangthokiba paugi mifamda MPCC ki president su oiriba hanagi chief minister Okram Ibobi na hai May 3 2023 dagi haurakhiba khatna hana sunabagi irang asigi chop chaba waroisin ama purakpa ngamdana leiri amasung yum kaya mai thakiba madi uful tana thugai kiba amasung mioi lising kaya na masagi mayumda hanjinba ngamdana relief camp ta changjafam lawribani fibam asida karamna yumkok amadi mikok masing thigadawribano hangki mangna makha tana hai chahi tara khudingi census pangthokpa haibasi constitution da yauduna leirubani India gumba choba mising yamba amasung democracy chetpa leibak sida yumkok amadi mikok thiba haibasi araiba thabak natte census data da yumfam oiraga delimitation yauna tongan tongan thabak sing paikhat kadawribani maram asina census data asi chumliba makai pumna maki afaba oigadawribani Congress na census pangthokpa yaroi haibadi natte tawbatabu achumba asengba data fangba ngamnaba IDP singbu masagi mayumda hanjil handuna ingtapa puraklaba matungda pangthokpana achumba khongthang oigani haiki kumja 2001 gi census charging gi mafam kharada abnormal oiba mawongda missing hengalakpa thengnabadagi census aduda yumfam oiraga kumja 2011 da delimitation pangthokpa yaroi haina matam adugi state lengangna lepki amasung court fauba yongnaki Amaromda Myanmar da leiriba irangna maram oiraga mitop kaya state asida illegal oiba mawongda changsilaktuna leiri makhoi asisu ningthina khangdokpa amadi deportation tawba changli loinana IDP singsu masagi mayumda hanjil halaba matungda census tawbana masigi achumba data fangba ngamgani maram asina Manipurgi oina census ki thaba asi state amadi India lengangna matam khara yekthokpiu haina taksin bagal loinana hojikmak hekta census tawbada Tawdabada India amadi Manipur lenga kaigadaba leite tangai fadana Manipurgi oina pangthok pikiganu haina Prime Minister oirabasu Home Minister oirabasu takna runaba all party meeting amadi delegation amana chingbana semlaga taksilusi hairabasu Congress ki oina di sem sadun leijari tawbatabu masigi khongthang asi lenga pairiba singna haurakpa amadi changi haiki paumi singna hangba wahangi paukhumda o ibobina hai Congress ti hanadagi NRC chana hanba pamdaba party ni amadi NRC gi matangda khanabada house tagi MLA singna mapan thoki haibanu chingba hairibasi BJP na ngayak ngaki ngangbani kanglada MLA amadi MP yauna legislature sing punduna lawkiba warip singda NRC ga mari leinabasu yauri adubu warip sing adu house na adopt tawsi haina hogdokpada yaraktabadagi Congress MLA sing house tagi mapan thokibani NRC chana hanaba house ta resolution lawsi haibada Congress na support tawdabagi wa leite illegal immigrants sing khandoksi haibada Congress na yaridabagi maram leite adubu BJP gi oinadi Home Minister Amit Shah na leibak sin mathungna NRC pangthoklagani haina lauthokpa aduga Prime Minister na amuk NRC gi khanaba leitri haina manadaba wafam sing phongdokhiba leiri haina paumi sing da haiki Manipur University da security ki thabak sing hotrong horabra mahikol asi campus manungda bom mama pokhai halamle Manipur da laiba university singi manungda Central University ama oibada natana mahiroi masing khwaidagi yamna tamba mahikol amasu oiriba singjamai police station gi jurisdiction manung chaliba mahikol asigi campus ta bom ama pokhai halamle thawdo asi ngasi numidang pung 3 minute 15 tarakpada thokibani bom pokhai halakhiba mafam adu mahikol asigi law department ki head oiriba Dr. Yumnam Premananda gi quarter gi gate manaktani hairi report asigi matungina ngasi numidang Dr. Y Premananda Pauche asina thawdo asigi matangda hanglubada mangna hai bom pokhai giba matam aduda ihakti ISTV gi discussion amada saruk yaduna laiki bom pokhai re haibasi angang singna hairakibani hojikti ihaksu thawdok thokpham da yorkli thawdo asigi matangda police laktuna investigation chathari hairaki bom asi hand grenade oigadra IED natraga karama makhalgi bom oigadagi hanglubada forensic expert sing laklaba matungda chapchana khanglagani thawdo asida asopan amata yaude kem asigi makha thangba sarukta leiba lambi gi mayada aigi quarter leibani aduga bom pokhai halamliba mafam asisu lambi gi mafam amadani bom asi checkpal gi wangmadagi pokhai halakpa oigani hairi thawdo asi Dr. Y Premananda masada hakthengna na chatharakpa oigadra hanglubada mangna hai aingonda di asiguma thawong sing chatharakani haibigi thajaba leite aingonda oiragadi pokhai halamliba mioi singduna hana hairaklabasu aya quarter da lengdena leramgadabani achoba mahikol amagi campus ta asiguma thawong chatharakpa sigi mayokta pendaba phongdungna rakhigani haina makha tarakhi Other Pillar 2 gi marakta ki khusugulai shing phangle police control room na ngasi numidang thorakpa cherol amada ngarang security force na more PS na koliba yangobung khulga naknaba border pillar number 72 amasung 73 gi marakta ki khusugulai shing recover tawre haidi recover tawraba singdi magazine ga konaba AK47 rifle ama magazine ama ga konaba 9mm pistol ani detonator mari safety fuse battery nipan tactical radio set ama first aid kit Myanmar gi cell yard
16,800 amasung IED 13ni. IED-sing asidi leiramba mafam aduda pokhaihankre hairi. UG Mari Fare Police Control Room gi Cherolda ngasi Security Force na kaisampat ahibam leirak-tagi telem Prioberta LS Boy LS Loya Yankaigamatoi kauba KCP MFL gi Kedar ama Sagolban Chingom Lekai-dagi leiba mahaki asanba yumdagi mobile phone aniga konana fare hairi. Amaramda ngasi Security Force na Imphal East amasung West dagi KCP PWG gi Kedar ahum farabasingdi yumnam palo mamang lekai-dagi thangjam yaifaba LS Ravi LS Pictru kunthagani thoi mayumdagi faba uyumpok maning lekai-dagi haujingna khurai arambam leirakta leiba Laitonjam Ramakanta LS Bothe kuntraga manga su mayumdagi fabaga loinana Tendongyan mayai lekai-dagi thongam Herojit LS Gudupau kuntraga mapan su masagi mayumdagi mobile phone ahum amasung Aadhaar card aniga konana fare hairi. Any-dagi illegal immigrants sing khadokpiu haina UNC na Narendra Modi da memorandum pisinkre. India ge wangnongpok state sing Maruoiba Manipur da changsilakliba illegal immigrants sing khadokpiu haina United Naga Council UNC na India ge Prime Minister Narendra Modi da memorandum pisinkre. Memorandum pisinkiba aduga mari leinana UNC ge President NG Lorho amasung General Secretary Warayo Sangsang Satsang anina thadorok pachirol amana hai hauji Assam da chathariba election process asida India gi Prime Minister Narendra Modi na Northeast state sing da lairiba issue singi matang da wa ngangkiba thagatli tawbada bu Northeast state singi manung da Manipur da thokliba narol da illegal immigrant changsilakpagi wathok asida wafam amata thamlamdaba adudi nungaitaba fawi illegal immigrant ki issue asi Assam khakta da thokpa nate Manipur da su thokli haibadu Prime Minister na kaubiganu issue asina maram oiraga wangnongpok state sing da thogalakliba demographic Ambulancing asina state sing asida khundariba yellow furup sing identity amasung indigenous right kaya da chawna singnarakli bani isu asimangna Manipur da hojik census tawba amasung delimitation tawba da chawna ayet palakli basini masi thingauda ba thoklabadi state asigi yellow furup sing achoba mangjaba oigadawri bani pumna masigi yenglaga India lengana wangnongpok state sing maru oina Manipur da changsilagliba illegal immigrants sing asi khandok tuna masa masagi maram da halanbiu isu asina sogalaba furup sing na tangai fadaba support amasung relief material sing PBU amasung NRC na chingba mapung fana chadna handuna rule of law chalairaba matung asiguma naron na mi changsilakpagi thaba asi thingnaba honabiu haiba point ahum mayek sengna palli. Guhada gari tasinmada angang tarug yauna imung amagi miyoy mapan sivre. Maharashtra gi Nasik district ta yumda halakpa miyoy mapan tongba gari ama guhada tasinmada makoy mapan magsire tungda miyoy mapan ase imung amatagi miyoy sengne haiba khang mangamlakhibaga loinana laikhidraba singi manungda angang tarug yaurangki hairi. Thogdo adun Nasik district ki Dindori Taluka da ngarang ahing pung 12 makhairom tabada chahi gi oina pangthokpa function yaruraga yumda halakpada thokibani mafam adugi miyamna phongdokhibada gari asi lambidagi sitharaga lambigi nakanda laiba guha amada tasinkhibani guha do sing pikthana laibana maram oiraga makhoi bu kanna bhonabada pung kaya changki makhoi bu guha dagi chingkhatpa matamdadi gari da tongkhiba pumna maksina phangki hairi. Nakal amaramda miyoy kayana guhada tasinkiba gari asida tongkiba miyoy sing kanna bhonabada local administration amadi mari leinaba team singna mafam adu yausilakna bhonabada thinthabada natana thausadabagi mawong matau utki haiduna pendaba phongdoknaki CM Devendra Fadnavis na nungaitaba phongdokhibaga loinana thihumbagi thabak chathalagani haikre.